ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯅꯨꯄꯥ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯨꯄा ꯑꯃꯕꯨ ꯂꯥꯛꯂꯕꯗꯤ ꯍꯦꯛꯇ ꯐꯥꯔꯒꯦ ꯍꯥꯏꯕꯕꯨ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯅꯨꯄꯤꯅꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯣ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯈꯣꯡꯅꯥꯡ ꯃꯊꯛꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯔꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯈꯣꯏ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯎꯕꯗ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯥ ꯆꯣꯞꯄꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛ ꯍꯜꯂꯧꯔꯁꯤꯔꯅꯦ ꯑꯦꯔ ꯅꯨꯄꯥꯅꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯖꯔꯨꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯍꯦꯛꯇꯃꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯂꯨꯈꯣꯏ ꯂꯥꯛꯄꯗꯨ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯨꯈꯣꯏ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯚꯨꯠ ꯅꯨꯄꯤꯗꯨ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯂꯨꯈꯣꯏꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯨꯄꯥ ꯅꯪ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯡꯅꯥꯡꯗꯒꯤ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯝꯃꯤ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯃꯁꯛ ꯐꯖꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯅꯨꯄꯥ ꯅꯪ ꯑꯩ ꯎꯕꯗ ꯀꯤꯔꯕꯣ ꯀꯤꯒꯅꯣ ꯑꯩꯗꯤ ꯚꯨꯠ ꯑꯣꯏꯔꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯐꯖꯗ꯭ꯔꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯑꯀꯤꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯂꯨꯈꯣꯏꯗꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ ꯂꯨꯈꯣꯏ ꯀꯞꯇꯨꯅ ꯑꯣꯏꯃ ꯀꯤꯌꯦ ꯅꯪꯒꯤ ꯅꯁꯛꯇꯨ ꯌꯥꯝ ꯀꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯍꯩꯠ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯕꯨ ꯀꯤ ꯀꯥꯏꯅ ꯚꯨꯠ ꯅꯨꯄꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯁꯛ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯐꯖꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯊꯤꯌꯣꯕ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯅꯪꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯣꯏꯅꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯁꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯂꯨꯈꯣꯏ ꯀꯞꯇꯨꯅ ꯑꯩ ꯚꯨꯠ ꯅꯨꯄꯤ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯣꯏꯃ ꯑꯣ ꯐꯕ ꯚꯨꯠ ꯅꯨꯄꯤꯁꯤꯅ ꯅꯆꯥꯕꯨ ꯐꯥꯗꯣꯔꯦ ꯅꯆꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ ꯅꯆꯥꯕꯨ ꯚꯨꯠ ꯅꯨꯄꯤꯁꯤꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯗꯣꯔꯦ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄꯒꯤ ꯃꯇꯝꯅꯤ ꯃꯤ ꯃꯌꯥꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯂꯨꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯇꯥ ꯂꯨꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯅꯨꯄꯥꯗ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯤꯗꯨꯅꯅꯦ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅꯗꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯅꯨꯄꯥꯗ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯤꯗꯨꯅꯅꯦ ꯏꯖꯠ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯈꯨꯜ ꯑꯗꯨꯃ ꯅꯨꯄꯥꯗ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯈꯣꯏꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯁꯅꯥꯖꯥꯎꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ ꯃꯃꯤꯡꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯣꯝꯊꯤꯜ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯨꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯄꯨꯅꯁꯨ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯁꯦꯠꯇꯨꯅ ꯂꯩꯔꯤ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯅꯕ ꯇꯧꯀꯣ ꯅꯨꯄꯥꯗ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯤꯗꯨꯅꯅꯦ ꯇꯥ ꯂꯨꯈꯣꯏꯗꯣ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯦꯅ ꯍꯥꯏ ꯃꯗꯨꯒꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤꯅꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯣ ꯅꯪꯕꯨ ꯄꯥꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯄꯥꯕꯗꯤ ꯇꯥ ꯂꯨꯈꯣꯏꯗꯣ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯇꯣꯝꯊꯤꯜꯁꯨ
ꯃꯄꯨꯒ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯥꯁꯦ ꯌꯥꯗ꯭ꯔꯤꯌꯦ꯫ ꯏꯆꯥ ꯇꯣꯝꯊꯤꯜꯅ ꯃꯄꯨ ꯅꯤꯡꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯃꯃꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯍꯜꯂꯛꯇꯨꯅ ꯃꯁꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯁꯨ ꯃꯄꯨ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯅ ꯃꯄꯨ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯄꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯣꯛꯏꯕ ꯕꯨꯠ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯗꯤ ꯌꯥꯝ ꯀꯤꯌꯦ ꯄꯨꯄꯨ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯄꯥ ꯎꯕ ꯌꯥꯗ꯭ꯔꯤꯗꯣ ꯄꯨꯄꯨ? ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯏꯁꯨꯒꯤꯗꯃꯛ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤꯅꯦ ꯊꯥꯖ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯑꯎ ꯑꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅꯦ ꯑꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯨꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 6 ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗꯨꯗꯅꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯒꯤ ꯑꯆꯧꯅ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯊꯥꯖꯕꯨ ꯀꯧꯊꯣꯛꯇꯨꯅ ꯈꯣꯡꯅꯥꯡꯗꯅꯦ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯕꯨꯠ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯄꯨꯄꯨꯗꯤ ꯕꯨꯠ ꯅꯨꯄꯤꯗꯨ ꯎꯔꯕꯣ? ꯎꯔꯦꯗ꯫ ꯄꯨꯄꯨꯅꯅꯦ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯇꯣꯡꯂꯒ ꯍꯦꯛ ꯂꯛꯅꯔꯛꯏ꯫ ꯄꯨꯄꯨꯗꯤ ꯕꯨꯠ ꯅꯨꯄꯤꯗꯨ ꯎꯕꯗ ꯀꯤꯗ꯭ꯔꯣ? ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯀꯤꯗꯦ꯫ ꯑꯩ ꯎꯕꯗ ꯃꯥꯅ ꯑꯣꯏꯅ ꯀꯤꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯁꯨꯁꯨ ꯀꯤꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯁꯨ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ, ꯂꯨꯈꯣꯏ ꯅꯪꯕꯨ ꯉꯔꯥꯡ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯏꯇꯥꯎ ꯉꯔꯥꯡꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯈꯤꯁꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯨꯔꯦ꯫ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯅꯨꯄꯥꯗ ꯆꯣꯞꯄ ꯕꯨꯠꯇꯣ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩ ꯎꯕꯗ ꯄꯥꯏꯊꯔꯛꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯩꯗꯤ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯃꯊꯦꯡꯗ ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯇꯥꯎ ꯑꯩꯁꯨ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ꯫ ꯏꯇꯥꯎ ꯂꯨꯈꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯆꯠꯂꯨꯁꯤꯔꯥ? ꯉꯝꯃꯔꯣꯏ꯫ ꯆꯠꯀꯦꯁꯨ ꯅꯊꯟꯗ ꯆꯠꯂꯣ꯫ ꯑꯩꯗꯤꯅꯦ ꯏꯖꯠ ꯑꯃꯨꯛ ꯃꯥꯡꯕ ꯉꯝꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯈꯔ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯊꯧꯁꯥꯔꯝꯗꯦ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯗ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯊꯣꯏꯕꯅ, ꯃꯣꯏ ꯈꯨꯜꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯀꯌꯥꯗ ꯀꯤꯒꯜꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏꯅ ꯊꯥꯖꯕ ꯌꯥꯔꯤꯕ ꯋꯥꯔꯕ? ꯆꯥꯎꯔꯦꯜꯅ, ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯊꯣꯛꯂꯛꯁꯅꯨ, ꯃꯩꯅꯨꯡꯁꯤꯗ ꯂꯪꯁꯤꯟꯒꯦ꯫ ꯐꯩꯖꯥꯎꯅ, ꯏꯇꯥꯎ ꯃꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯦ꯫ ꯊꯥꯏꯅꯗꯒꯤꯁꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕꯁꯦ ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ, ꯀꯤꯒꯜꯂꯤꯕ꯫ ꯅꯪꯅ ꯀꯤꯔꯗꯤ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ 3ꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ 3ꯕꯨ ꯃꯐꯝꯁꯤꯗ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯃꯈꯣꯏ 3ꯗꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏꯗ꯫ ꯐꯩꯖꯥꯎꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯩ ꯌꯥꯝ ꯀꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯂꯥꯛꯄ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯚꯨꯠꯇꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯇꯥꯎ, ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯍꯧꯖꯤꯛꯄꯣ? ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯚꯨꯠ ꯅꯨꯄꯤꯗꯨ ꯃꯈꯣꯏ 3ꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ 3ꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯐꯩꯖꯥꯎꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯦ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯍꯣꯏꯃ, ꯃꯁꯛꯁꯤ ꯀꯤꯌꯦꯕ, ꯌꯥꯝ ꯊꯤꯌꯦꯃꯦ꯫ ꯃꯁꯤꯒꯤ ꯚꯨꯠ ꯅꯨꯄꯤꯁꯦ ꯃꯈꯌꯥꯠꯀꯁꯦ ꯏꯁꯥꯡ ꯁꯥꯡꯉꯗꯅ꯫ ꯍꯦ, ꯅꯪꯅ ꯊꯤ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ? ꯊꯣꯏꯕꯗꯨ ꯌꯥꯝꯅ ꯀꯤꯅ, ꯍꯣ ꯊꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯐꯖꯩ ꯍꯥꯏꯕ, ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯍꯣꯏꯃ, ꯅꯁꯥ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯦꯕ, ꯑꯗꯣ ꯅꯈꯣꯏ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯀꯔꯝꯕꯅꯣ? ꯊꯣꯏꯕꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯦ, ꯑꯗꯨꯅ ꯃꯈꯣꯏ 2ꯒ ꯑꯣꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯣ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦ, ꯑꯗꯨꯅ ꯐꯩꯖꯥꯎꯒ ꯑꯣꯏꯅ ꯁꯥꯔꯣ꯫ ꯐꯩꯖꯥꯎꯗꯣ ꯀꯞꯂꯤ ꯇꯧꯗꯨꯅ, ꯑꯩ ꯉꯝꯃꯣꯏ,
ꯑꯩꯅ ꯉꯁꯥꯏꯅ ꯅꯣꯏꯗ ꯆꯠꯂꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯠꯁꯦꯅ ꯍꯥꯏꯕꯗꯨꯗ ꯆꯠꯂꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯕꯨꯠ ꯑꯁꯤꯒ ꯂꯩꯍꯧꯔꯣ, ꯑꯩ ꯆꯦꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤ꯫ ꯊꯣꯏꯕꯒ ꯆꯥꯎꯔꯦꯜꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯆꯤꯡꯉꯤ꯫ ꯊꯣꯏꯕꯗꯤ ꯀꯟꯅ ꯆꯦꯟꯈꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ ꯉꯥꯏꯈꯨꯑꯣ, ꯕꯨꯠ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯂꯒ ꯂꯩꯔꯤ꯫ ꯑꯦꯍꯦ, ꯕꯨꯠ ꯅꯨꯄꯤ, ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯒꯅꯨ, ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ꯫ ꯑꯌꯥ, ꯊꯥꯗꯣꯛꯇꯤꯌꯦ꯫ ꯍꯣꯏꯃ, ꯅꯆꯥꯕꯨ ꯕꯨꯠ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ, ꯍꯣꯏꯃ꯫ ꯊꯣꯏꯕ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯆꯥꯎꯔꯦꯜ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯈꯜꯂꯝꯃꯤ꯫ ꯑꯣ, ꯏꯇꯥꯎꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯏꯇꯥꯎ ꯐꯩꯖꯥꯎꯗꯨꯅ ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯏꯇꯥꯎ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯁꯤꯗ꯫ ꯊꯣꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯅꯦ, ꯐꯩꯖꯥꯎꯅꯦ, ꯀꯟꯅ ꯂꯥꯎꯒꯅꯣꯕ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯍꯥꯏꯕ꯫ ꯊꯣꯏꯕꯗꯣ ꯐꯩꯖꯥꯎꯅꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯄ ꯈꯔ ꯐꯔꯝꯃꯤ꯫ ꯏꯇꯥꯎ, ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯏꯇꯥꯎ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯇ ꯀꯜꯂꯨꯁꯤ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯏꯇꯥꯎ ꯆꯥꯎꯔꯦꯜꯗꯣ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯀꯤꯗꯤ ꯀꯤꯌꯦ ꯆꯠꯇꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯐꯩꯖꯥꯎꯒ ꯊꯣꯏꯕꯒꯗꯨ ꯌꯥꯝꯅ ꯉꯛꯅ, ꯑꯦ, ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯔꯤꯕ? ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯥꯎ, ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ, ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯏꯇꯥꯎꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯝꯂꯤꯕ? ꯏꯇꯥꯎꯁꯦ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯇꯥꯔꯤꯅꯦ꯫ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕꯅ, ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯀꯞꯄꯗꯤ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯔꯦꯜꯅ, ꯏꯇꯥꯎ, ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯈꯪꯂꯕꯗꯤ ꯊꯣꯏꯕꯤꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯑꯔꯣꯏ꯫ ꯑꯩ ꯂꯨꯍꯣꯡꯕ ꯀꯥꯏꯔꯅꯤꯌꯦ ꯏꯇꯥꯎ꯫ ꯌꯥꯔꯦꯁꯦ, ꯀꯞꯄꯅꯨ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯏꯖꯠ ꯃꯥꯡꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯥꯎꯔꯦꯜꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯜꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ꯫ ꯇꯣꯝꯊꯤꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯂꯣꯡ ꯑꯍꯨꯝ ꯂꯥꯜꯂꯒ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯕꯣꯔꯁꯤꯗꯤ, ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯕꯖꯥꯠꯅꯣ? ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯗꯣꯂꯥꯏꯗ ꯍꯥꯞꯇꯨꯅ ꯅꯨꯄꯤ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ, ꯑꯩꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯂꯕꯅꯤ ꯀꯥꯏꯅ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯠ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯇꯨꯅ, ꯏꯇꯥ, ꯀꯔꯤ ꯈꯜꯂꯤꯅꯣ? ꯏꯇꯥꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯒ ꯀꯣꯏꯔꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯥ? ꯏꯇꯥ, ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯩꯃꯥ, ꯀꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯏꯇꯥ? ꯏꯇꯥ, ꯑꯩꯁꯨ ꯂꯨꯍꯣꯡꯅꯤꯡꯉꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃ ꯄꯥꯝꯂꯛꯑꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯅꯨꯄꯥꯗ ꯆꯣꯞꯃꯟꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯑꯩꯕు ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯇꯥ, ꯑꯗꯨ ꯑꯣꯏꯔꯒ ꯏꯇꯥꯅ ꯄꯥꯝꯖꯕ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯈꯜꯂꯨ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ꯫ ꯏꯇꯥ, ꯕꯨꯠ ꯅꯨꯄꯥꯁꯤꯡꯗꯤ ꯃꯁꯛ ꯂꯣꯏꯅ ꯊꯤ, ꯑꯗꯨꯅ ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯀꯤ ꯕꯣꯔꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯦ ꯏꯇꯥ꯫ ꯏꯇꯥ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯉꯁꯤ ꯂꯨꯍꯣꯡꯂꯛꯂꯤꯕ ꯀꯩꯅꯥꯗꯨꯒꯤ ꯍꯛꯆꯥꯡꯗ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯀꯣꯛ ꯆꯣꯡꯁꯤꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ, ꯅꯨꯄꯥꯗꯣ ꯏꯇꯥꯒꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯀꯩꯅꯥꯗꯣ ꯍꯧꯖꯤꯛꯇ ꯊꯤꯜꯂꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯏꯇꯥ, ꯇꯞꯅ ꯆꯠꯂꯣ, ꯇꯨꯅꯤꯌꯦ꯫ ꯅꯨꯄꯥꯗ ꯆꯣꯞꯄ ꯕꯨꯠꯇꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯀꯩꯅꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯊꯣꯏꯅꯨ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯊꯨꯡꯂꯦ꯫ ꯑꯩꯁꯨ ꯍꯔꯥꯎꯏ꯫ ꯇꯣꯝꯊꯤꯜꯁꯨ ꯊꯣꯏꯅꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯀꯩꯗꯧꯔꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝꯅ ꯐꯖꯕꯗꯥꯏꯅꯦ ꯉꯁꯤꯗꯤ ꯍꯪꯉꯣꯏꯅ ꯈꯣꯡꯕꯗꯧꯅ ꯇꯧꯔꯝꯃꯤꯁꯤꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯔꯣ ꯉꯥ ꯃꯔꯨ ꯄꯟꯕꯒꯤꯅꯦ ꯅꯨꯄꯥ ꯀꯥꯟꯅꯗꯦꯁꯦ ꯅꯨꯄꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤꯌꯦ ꯇꯣꯝꯊꯤꯜꯁꯨ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯕ ꯊꯨꯡꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯣꯏꯅꯨꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯩꯔꯝꯃꯤ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯆꯪꯂꯛꯏ ꯇꯣꯝꯊꯤꯟꯗꯨ ꯃꯣꯏꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯉꯔꯥꯡ ꯉꯥ ꯃꯔꯨ ꯄꯟꯕꯗꯨꯕꯨ ꯐꯔꯕ ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯉꯥ ꯃꯔꯨ ꯄꯜꯂꯒꯦ ꯑꯩꯗꯤ ꯉꯥ ꯃꯔꯨ ꯄꯟꯗꯦꯅ ꯇꯣꯝꯊꯤꯟꯗꯨ ꯉꯛꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯉꯥ ꯃꯔꯨ ꯄꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯊꯣꯏꯅꯨꯗ ꯁꯥꯎꯔꯥꯡꯅꯅ ꯅꯨꯄꯥ ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯀꯅꯥꯒ ꯂꯩꯔꯨꯒꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯃꯤꯟꯅꯔꯤꯗꯣ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯩꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯀꯞꯂꯝꯃꯤ ꯀꯩꯅꯣ ꯊꯣꯏꯅꯨ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯂꯤꯗꯨꯕꯣ ꯑꯩ ꯀꯅꯥꯝꯇꯒ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯅꯦ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯗꯨꯗꯤ ꯅꯪꯅꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯥꯖꯧ ꯍꯥꯏꯕꯅꯦ ꯇꯣꯝꯊꯤꯜꯒ ꯊꯣꯏꯅꯨꯒꯗꯨ ꯈꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤꯒꯤ ꯃꯁꯝ ꯎꯕ ꯌꯥꯗꯕ ꯕꯨꯠꯇꯨ ꯂꯥꯛꯇꯨꯅ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯏꯇꯥ ꯉꯔꯥꯡꯗꯤ ꯏꯇꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯨꯄꯥꯗ ꯆꯣꯞꯄ ꯕꯨꯠ ꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯨꯡꯉꯦ ꯏꯇꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯏꯄꯨꯔꯣꯏꯕ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯌꯧꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯏꯇꯥ ꯍꯩꯃꯥ ꯅꯨꯃꯤꯗꯥꯡ ꯌꯧꯍꯟꯅꯤꯡꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯇꯥ ꯉꯁꯤꯁꯨ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯏꯇꯥ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯏꯇꯥ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯅꯪ ꯃꯥ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤꯅꯦ ꯑꯋꯥꯕ ꯇꯥꯖꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯁꯤꯜꯂꯛꯄꯒ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯇꯣꯝꯊꯤꯜꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯤ ꯊꯣꯏꯅꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯥ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯣꯝꯊꯤꯜꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯌꯥꯝ ꯁꯥꯎꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯨꯝꯃꯁꯤ ꯍꯥꯏꯔꯛꯏꯁꯤꯕꯨ ꯅꯪꯕꯨ ꯁꯥꯎꯕ ꯐꯔꯕ ꯑꯩꯒꯤ ꯅꯨꯄꯥꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣ ꯅꯪꯁꯦ ꯉꯁꯥꯏꯒꯤꯗೋ ꯑꯩꯅ ꯁꯥꯎꯁꯤꯟꯅꯕꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯥꯎꯕꯗꯨꯗ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯈꯟꯕꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯇꯥꯜꯂꯕꯁꯨ ꯑꯩꯗꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯅꯨꯄꯥ ꯊꯦꯡꯉꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯩ ꯀꯥꯡꯈꯜ ꯊꯥꯔꯒꯦ ꯍꯣꯏ ꯇꯨꯝꯃꯁꯤ ꯑꯁꯨꯝꯅ ꯅꯨꯄꯥꯗ ꯆꯣꯞꯄ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯇꯣꯝꯊꯤꯜꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯗꯨꯝ ꯈꯠꯅꯔꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯅꯨ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯎꯍꯦ ꯍꯣꯏ ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯁꯨꯔꯒꯦ ꯀꯩꯅꯣ ꯊꯣꯏꯅꯨ ꯅꯪꯕꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯏ ꯅꯨꯃꯤꯗꯥꯡꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ ꯅꯨꯡꯗꯥꯡꯗꯅ ꯇꯨꯝꯃꯁꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩꯅ ꯀꯗꯥꯏꯗ ꯅꯨꯃꯤꯗꯥꯡꯗ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯩꯃꯥ ꯀꯔꯤ ꯑꯁꯦꯡꯕꯅꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯋꯥꯒ ꯂꯣꯠꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡ ꯅꯪ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯨꯄꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯤꯗꯨꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯀꯗꯥꯏꯗ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯁꯣꯅꯣꯆꯨꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯀꯔꯤꯕ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯁꯣꯅꯣꯆꯨꯕꯤ ꯍꯥꯏꯕ ꯅꯪꯅ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯩꯃꯤꯟꯅꯔꯒ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯇꯣꯝꯊꯤꯟꯗꯣ ꯈꯔ ꯁꯥꯎꯅ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯣ
Noi napana haibra, ha? Ai sum sawalakano ko. Aina sum sawradine, nang afaba oiroi. Tomthinga Thoinuga kanna khatnarakpaduda leimasu imungdagi thoglai. Hai, kaidongnaragine nakhoi ani ba? Ima, masigi nupisi sono jubini. Ai maga leminaba ngamare, mapamda chalhangkro. Thoinu kaptuna, nangna naramchat okchajaga. Aibu sono jubini haina haibirineba. Nang adumai tawdoiradi, aibu kaidowai lobirino. Leima machaga mamawgada yengduna. Nakhoi anina pakata khane. Khanabagi maramdudi hayudana nakhoi ani so. Ima, aikhoi ani duhungba numit adudagi. Ngasi phawba aikhoi ani leiminade. Ima, nachanupase, aina taba nupi atopa amaga ahing khuding leiminabane. Leimadu yamna ngakna. Ibungo, imongna hairisibu achumbaro hayune. Ima, mana machin thirini. Ai atopaga leiminaba nate. Aiga leiminarido magane. Ima, masigi nupise angawbini angawbi. Leimasu macha mamogi wadu tabada matha sari. Tanja aduda tolensu migi lai khurumluraga halaklami. Sumang aduda makhoi punna leiramba aduda. Hai, amuk kaidongnaragene. Baba, makhoi anise adum khanaduna leire. Ai wakhal tadre. Baba, aikhoigi imungse lai phattabaga leirabra amukta yengbiyu. Ibugi Tomthil kaidore haibanone. Ipuda hayu. Tomthina thogliba pumba mapuda tamlami. Tolen yamna munna khallaga hairei. Ipu wakhal tare. Isu nupigi hakchangda thawai ama changduna sanaba soidana oigani. Ipu thabak tawge. Lao lao imungda changase. Tolenna masu nupada posa khara sinarami. Tomthindo numidangi matam ngaiduna laikre. Somdana nupada chopa but nupi adusu khongnang aduda tongduna isai saktuna numitaba ngaiduna lairi. Numisisu sukta hektade. But singsina nungthilda thokpa yaramadine nungaigadabani. Ho numit nangbu taro kaidobage. Aibu iwagi manakta chatningbana loireba. Tanja aduda thangnaba khulgi sam asangba uba yadabi but nupi adu laklami. Itabot, nangdi wakhal yam nungainaga leiramina. Aidi ngarangne migi mayumda sam huranba chappada. Sathiba amaiba amagi mayum oiramdanane siram dawre ita ibema. Ita, nangna migi sam hurali dubu kaida sizinarino. Nate nangbu sam singdo huralaga atopa but nupi singda yolibra haiba. Nate da ita, sam singdo huralaga ne aingonda hablini. Yengo, aina mingondagi huralaga hapadagi aigi samse sangadra. Haima, yam sange ni itabot. Ado itabot, nangse kamaina but on kibano. Itabot, yam nungsiba warinida. Aina hinglingai matamda aise sam sangma yamna pamjare. Aigi samsu yamna sanglame. Numit chupa samda senaraga adumle. Yungi thaba amata tawninglamde. Nongma imana ne aina samda senaraga leibaduda sawraduna aina tumlingaidane tumina aigi samse kakthatlambani. Sam kakhibagi nungaitaduna ne aigi akakpa samsing ado aduna ne thauri yanduna ithanta sijabani daita. Itabut ki warise yamna nungsiri. Itabut ki warise tabadane kaptung kapningi. Asumna but nupi anido wari sanaduna lairami. Numidangi matam oisalaklabada nupada chopi but nupi adu Thoinugi hakchangda changnanaba laklami. But nupi aduna khali. Madugi saktibi Thoinuduna kadaida amuk laikhrabajano. Aina ngasi laklibase ngandi ngali. Saktibi dubu chak thongli maline. Ai hekta magi hakchangsida changsilage. Asi haiduna Thoinugi hakchangda changlami. Nupada chopi but nupi aduna chakto yamna thuna thongba loisilami. Aduga chananaba hairami. Makoisu loina chak chaba changlai. Tolendi Thoinu ubada nupada chopi but adugi thawai changle haina khanglami. But nupi adusu Thoinubu ubada asumna khalami. Asidi amaiba tolenina. Madi sida kaidawriba. Aibu chilawrasirane. Chiloidehe. Mana kaidaw ngamdoino. Karigino mana ingonda yenglaga momoy momonolisiba. Aini haiba khangkraba jala. Khanglamoida. Asumna chak tokladuna thabakto satsat loisinduna kada changlai. Tomthildo hana kada leirami. Tomthinna nupi nangbu thabaka loiraba. Loiri nupa tumasira. Hoi tumasi. But nupi aduna tomthingi manakda hek changbaga tolenna masu nupada piba uttuna Thoinugi mamaida chaisilami.
ꯎꯠ ꯑꯗꯨꯅ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯃꯩꯁꯥ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯣꯏꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯅꯨꯄꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯂꯝꯌꯥꯏꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯝꯂꯤꯕ?" ꯇꯣꯝꯊꯤꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯕ, ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯣ ꯅꯨꯄꯥ, ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯅꯨꯄꯤ, ꯕꯨꯠ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯉꯤ ꯇꯨꯝꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ "ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯗ ꯆꯣꯞꯆꯔꯔꯣꯏ꯫ ꯅꯨꯄꯥꯒ ꯈꯤꯔꯦ꯫ ꯑꯩ ꯉꯁꯤꯗꯒꯤꯗꯤꯅꯦ ꯚꯨꯠ ꯑꯔꯦꯝꯕꯤ ꯑꯣꯏꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯔꯦꯝꯕꯤ ꯚꯨꯠ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯊꯣꯏꯅꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫